Ngasidagi chahi humpu mangagi mamangda Russiada thokiba angakpa thoudok ama lairami. Hariba thoudok asina ngasi phauba angakpa ama oinari. Experience lairaba civilization hikers group amana yamna lapa mafam amada habadi chingda trip ama chalami. Hariba mafam adugi temperature asi matam pumbada minus-ta laiba mafam amani. Aduga yamna angakpa ama oina makoi yamlaba miyoising adu mafam khangdana mangkirami. Photo asida uriba asi makoina mangdringai mamangda namhauba photo amani. Ngasi phauba makoina mangkhriba asi makhal makha kayagi theory puthoknaragli. Adubo hariba case asi solve tawbada awaba amadi oiri. Hariba thoudok asina yamna hena popular oirakpadagi hariba mafam asi mangkhriba makoi miyoising adugi maming lauduna maming ama tholami madudi the Dedala Pass. Hariba thoudok asi matau karamna thokibano haiba khangminasi. 23 January 1959 experience lairaba civilization hikers group amana yamna danger oiba adventure trip ama chalamani. Makoina Edeldagi Ototen Mountain da chatnaba plan tawrami. Hariba lambi asi Oren Mountains lanthokuna chatkadabani. Yamna ingba barb ngakta ngairba ching phauduna chatkadaba numit 13 nigi khongjatni. Group asida mioi nipana nupani aduga mioi anina nupini. Makoigi group adugi leader oina chatliba asina Igor Dedlapni. Makoigi khongjat aduda thengnaba macha macha oiba posaksingbu islami. Haiba makoising asi experience lairaba grade 2 hikers ki mioi ngaktani. Aduga makoi luina skiing su haiba ngaktani. Hariba makoigi khongjat asina mai pakna chatluraba matungda makoibu grade 3 gi certificate su phangadoribani. Hariba asi matam adugi Soviet Union gi yamna wangba thaki certificate amani. Makoi mayam adugi marakta mioi ama masagamlaktabadagi makoigi khongjat adugi lambi lamakhangdagi yumda hannaba plan tawrami. Aduga makoi mioi mapan aduna makoigi khongjat adubu makha chatharami. Makoina chaliba lambi asi yamna ingba aishna nungshit oina sitpa mafam amani. Mioi amana mafam adugi phajabasing photo kaplami. Aduga mioi amana mafam sing adugi matangda diary da isilami. Matam asi phawbadi loina Norman oirami. Asumna 1 February 1959 yoroglami. Matam asida makoina Dead Mountain haina khangnaba chingkhong amada yorami. Makoina mafam aduda ten khanduna lairami. Asigi matungda makoida yamna angakpa thoudok ama thokibani. Photo asida makoina ten khanbagi photo uriba asi makoigi aroiba photo ni. Haiba asigi matungda makoi mioi mapan asi mafam khangdana mangkhirami. Asumna hapta anigi matungda makoi miyoising adubu thinabagidamak mioi khara tim semduna thiba laklammi. Matam aduda makoina lairamba ten segaiba urami. Aduga manungdana makoina sijinakiba polamsing lairami. Ten asi yengbada makoina manungdagi thangna lenthatuna mapanda thoknaba tawba malami. Lairamliba mawong adu jingnaba kharadi lairami. Maramdi makoina ten adugi mamang thangba thokpham lomdagi thokpa yaribani. Adubu makoina mathak thangba ten adubu thangna lenthatlamba asi makoina manungda kari ubadagi lenthatpano haiba asini. Search team aduna mioi kharagi khongul taba urami. Makoina leiriba ching adudagi makharomda chalambani. Aduga khongul asi makoina pakhatuna chenkibagi mami nate. Chumna chatkibagi khongulni. Hariba asi khongul adugi distance adubu yenglaga khangkibani. Karigumba hikersna chenba natraga khongthang yangna chatpa oiragadi khongulgi distance asi khara lapkadabani. Aduga Norman oina chatlagadi adumak khongul adusu Norman oina laigadabani. Haiba asida Norman oina lairamki. Asumna makoina khongul thiraktuna lakpada meter 500 muk leiraga khongul asi mangkhirami. Leptana aishna tasinbadagi mangkibasu oiramba yai. Search team aduna makoina lakliba khongul adugi lambi haibadi makoigi maikai adu chumna chatlaga thirami.
ꯃꯈꯣꯏꯅ ꯑꯗꯨꯝ ꯂꯥꯛꯄꯗ ꯖꯪꯒꯜ ꯑꯃ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯗꯦꯕꯗꯥꯔꯒꯤ ꯎ ꯄꯥꯝꯕꯤꯁꯤꯡ ꯍꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯤꯇꯔ 5 ꯍꯥꯏꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯁꯥ ꯇꯦꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯅꯕ ꯍꯣꯠꯅꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯒꯤ ꯍꯥꯏꯕꯗꯤ ꯁꯥ ꯀꯩꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯟꯅꯔꯝꯈꯤ ꯑꯗꯨꯒ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯩ ꯊꯥꯗꯨꯅ ꯃꯩ ꯇꯤꯛꯑꯝꯕꯒꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯅꯥꯀꯟꯗ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯀ꯭ꯔꯤꯕꯣꯅꯤꯁꯦꯟꯀꯣ ꯑꯗꯨꯒ ꯑꯃꯅ ꯇꯣꯔꯣꯁꯦꯟꯀꯣꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯏꯪꯂꯝꯕ ꯑꯥꯏꯁ ꯈꯛꯇ ꯇꯥꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯐꯤꯔꯣꯜ ꯑꯊꯥꯕ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗꯦ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯆꯠꯂꯝꯕ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 1.5 ꯑꯗꯨꯁꯨ ꯑꯊꯥꯕ ꯐꯤꯔꯣꯜ ꯀꯔꯤꯁꯨ ꯌꯥꯎꯗꯅ -35 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯇ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯥ 2 ꯆꯨꯝꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ 9ꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯃꯐꯝ 3ꯗꯒꯤ ꯐꯪꯕ ꯉꯝꯈꯤꯔꯝꯃꯤ ꯒ꯭ꯔꯨꯞ ꯑꯃꯅ ꯗꯦꯕꯗꯥꯔ ꯎ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯒꯤ ꯂꯝꯕꯤ ꯃꯥꯏꯀꯩꯔꯣꯝꯗ ꯍꯦꯛ ꯌꯦꯡꯕꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯇꯦꯟ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯇꯧꯕ ꯃꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯒ ꯑꯉꯛꯄ ꯑꯣꯏꯔꯤꯕ ꯑꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯑꯊꯥꯕ ꯐꯤꯔꯣꯜ ꯑꯃꯠꯇ ꯌꯥꯎꯔꯝꯈꯤꯗꯦ ꯏꯪꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯑꯊꯥꯕ ꯐꯤꯔꯣꯜ ꯌꯥꯎꯗꯅ ꯂꯩꯔꯝꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯈꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯗꯦꯕꯗꯥꯔ ꯎ ꯄꯥꯝꯕꯤ ꯍꯧꯕ ꯃꯐꯝ ꯑꯗꯨꯗꯒꯤ 75 ꯃꯤꯇꯔꯃꯨꯛ ꯂꯥꯞꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯔꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯑꯥꯏꯁꯀꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕꯅꯤ ꯃꯈꯣꯏ 9ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 6ꯇꯤ हाइपोथर्मियाना मरम ओइरगा सिखिबनी हाइबदी मखोइदा याम का हेना इंगबदगी सिखिबनी अदुगा लेमहौरिबा मखोइ अहुम अदुना मफम खरदा यामना का हेना सोकपदगी सिखिबनी दुबिनीना अमदी जोलोदरियोना मफम कयादा सोकप लेरमी अदुगा थेबियस प्रेगनोलना मागी कोकता सोकप लेरमखी हाइरिबा असि फोरेंसिक की एक्सपर्टना हाइरकपदा बोंगी सोक वेबतगी ओइरंगनी हाइरमी मखाताना थिगतपदा खंगलमखी मदुदी जोलोदरियोगी मिट अनिमक यारोमखिदि अदुगा दुबिनीना गिशु मिट यारोमदबदा नतना लैशु यारोमखिदि हाइरिबा केस असि चिंगननिंगाई ओइबा मिसिनी हाइना चिंगनबा कया लेरबसु सोवियत की लीड इन्वेस्टिगेशन ऑफिसर लेव इवानोवना केस असिबो क्लोज तौकिरमी अदुगा मखोइ हाइकर सिंगी मफमदा क्राइम थोकिबा लेति हाइरमकी मरमदी मखोइगी मरु ओइबा पोलमसिंग असि मखोइगी टेन मनुंगदा लोइना लेरमखिबनी हाइबा असिना मखोइ मफमदा क्राइम थोकपा लेखिदे हाइदुना केस असिबो क्लोज तौकिरमी अदुबु हंगलिबा वहंगदी 1 फेब्रुआरी असिगी नमिदांगदा मखोइ हाइकर मापनगी मफमदा करी करंबा थौदोक थोखिबनो हाइबा असिनी अदुबु चप चाबदी खंग्री यामलबा मियामगी ओइबा थाजनबा थियोरी कया अमा पुखनरगली मखोइबु सोवियत गवर्नमेंटना हादोखिबा ओइरमगद्रा नत्रगना यूएफओ एलियन गी खुद यावब्रा अदुगा येतीनरा हाइबना चिंगबा मखल मखा कयागी थियोरी पुथोकनरमखी अदुबु हाइबा मयाम अदु सब्स्टिशियल थियोरी अमा यारोमखिदि हाइबा मयाम अदुगी मनुंगदा थाजबा याबा थियोरीसिंग असिगा चानबा थियोरी अनि लेरमी अहानबदा कैटाबेटिक विननी रिचर्ड होमग्रेन असि स्वीड की आर्कियोलॉजिस्ट अमनी महाकना 2019 दा हाइबा मफम अदुदा चतुना हाइबा थौदोकसिंग अदु मतौ करमना थोखिबा ओइरमगदगी हाइना थेगलमकी मफम अदुगी देवदार उ पाम्बीगी मनाक्ता हाइबा थौदोक असिबो याम हेना कुपना थेजिंदुना खंदोकनबगीदमक अदुगा महाकनासु मखोइना टेन मनुंगदा लैबा अदुगोमना महाकसु मखोइना लैरंबा अदुगा मानना टेन अमा सादुना टेन मनुंगदा लैरमी हाइबा मतम असि फेब्रुआरी की तांग अमगी नुमिदांगदनी तबुतबु चहीदी खेनरमी थौदोक थोगिबा असिना 1 फेब्रुआरी 1959 की अहिंगदनी अदुगा हौजिक चायिंग तौरिबा असिना 2019 दनी अदुबु महाकसु हाइबा मफम असिदा लैदुना मफम अदुगी ओइथोकपा याबा करिनो हाइना खंदोकलमी हाइबदी कैटाबेटिक विन असि मतौ करमना थोकपनो हाइबना चिंगबा खंदोकलमी कैटाबेटिक विन असि यामना मपांगल कनबा नुंसित अमनी
ꯆꯤꯡꯒꯤ ꯉꯝꯊꯕ ꯁꯔꯨꯛꯀꯤ ꯄꯥꯋꯔ ꯍꯥꯏꯕꯗꯤ ꯒ꯭ꯔꯦꯚꯤꯇꯤꯒꯤ ꯐꯣꯔꯁꯁꯨ ꯍꯥꯞꯆꯤꯟꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯥ ꯍꯦꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯌꯥꯝꯅ ꯊꯨꯅ ꯁꯦꯀꯦꯟ ꯑꯃꯗ ꯌꯥꯝꯅ ꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯟꯅ ꯃꯃꯥꯡꯗ ꯀꯔꯤꯁꯨ ꯋꯥꯔꯅꯤꯡ ꯇꯧꯗꯅ ꯍꯥꯏꯕꯗꯤ ꯑꯈꯥꯛ ꯑꯔꯥꯎ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯨꯗꯛꯇ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯗꯦꯗꯂꯞꯀꯤ ꯍꯥꯏꯀꯔꯁꯇ ꯊꯣꯛꯂꯝꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯇꯦꯟ ꯑꯁꯤ ꯁꯦꯒꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯇꯦꯟ ꯑꯗꯨ ꯄꯥꯏꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯔꯝꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯍꯥꯏꯀꯔꯁꯤꯡꯅ ꯄꯥꯈꯠꯄꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯅꯕ ꯈꯨꯗꯛꯇ ꯇꯦꯟ ꯑꯗꯨꯕꯨ ꯊꯥꯡꯅ ꯂꯦꯟꯊꯠꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯇꯦꯝꯄꯔꯦꯆꯔ ꯑꯁꯤ -30ꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯐꯝꯖꯤꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯁꯥꯕ ꯃꯐꯝ ꯊꯤꯔꯛꯄꯗ ꯗꯦꯕꯇꯥꯔ ꯎ ꯄꯥꯝꯕꯤ ꯍꯧꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯈꯣꯏꯅ 1500 ꯃꯤꯇꯔ ꯈꯣꯡꯅ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯐꯥꯎꯕꯗꯤ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯔꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯎ ꯑꯀꯪꯕ ꯈꯔ ꯃꯩ ꯊꯥꯗꯨꯅ ꯃꯩ ꯇꯤꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯏꯪꯕꯅ ꯍꯦꯟꯕꯅ ꯃꯩ ꯇꯤꯛꯄ ꯑꯗꯨꯅꯁꯨ ꯌꯥꯔꯝꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯊꯤꯔꯝꯃꯤ, ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯕꯨ ꯁꯥꯅ ꯂꯨꯝꯅ ꯊꯝꯒꯗꯕ ꯃꯐꯝ ꯑꯃ꯫ ꯃꯈꯣꯏ ꯍꯥꯏꯀꯔꯁ ꯃꯔꯤ ꯑꯃꯗꯤ ꯑꯊꯥꯕ ꯐꯤꯔꯣꯜ ꯐꯖꯅ ꯁꯦꯠꯄ ꯃꯤꯑꯣꯏ ꯃꯔꯤ ꯑꯗꯨꯅ ꯗꯦꯕꯇꯥꯔ ꯎ ꯄꯥꯝꯕꯤ ꯍꯧꯕꯒꯤ ꯌꯦꯠ ꯊꯪꯕꯔꯣꯝꯗ ꯆꯠꯂꯝꯃꯤ, ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯊꯤꯕ ꯑꯃꯗꯤ ꯃꯈꯣꯏꯗꯒꯤ ꯃꯇꯦꯡ ꯅꯤꯅꯕꯒꯤꯗꯃꯛ꯫ ꯃꯈꯣꯏꯅ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯎꯔꯝꯃꯤ꯫ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯈꯔ ꯍꯟꯖꯤꯟꯕ ꯃꯐꯝ ꯑꯃ ꯌꯦꯡꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯍꯥꯏꯔꯤꯕ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯅꯟꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ 3 ꯑꯗꯨ ꯁꯣꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯤꯑꯣꯏ 4 ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯥꯏꯁꯅ ꯅꯟꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯃꯤꯑꯣꯏ 4 ꯑꯗꯨ ꯑꯥꯏꯁꯅ ꯃꯤꯇꯔ 4 ꯃꯨꯛꯀꯤ ꯆꯥꯡꯗ ꯅꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯐꯪꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯍꯥꯏꯀꯔꯁ 5 ꯑꯃꯅ ꯗꯦꯕꯇꯥꯔꯒꯤ ꯎ ꯄꯥꯝꯕꯤ ꯃꯅꯥꯛꯇ ꯃꯩ ꯊꯥꯗꯨꯅ ꯃꯩ ꯇꯤꯛꯂꯒ ꯂꯩꯍꯧꯕ ꯑꯗꯨ ꯃꯈꯣꯏ 4 ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄ ꯌꯥꯗꯕꯅ ꯃꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯃꯊꯧ ꯇꯥꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗ ꯑꯊꯥꯕ ꯐꯤꯔꯣꯜꯁꯨ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯇꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯃꯤꯑꯣꯏ 3 ꯑꯃꯨꯛ ꯆꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯆꯠꯄ ꯍꯧꯔꯝꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯎꯟꯅ ꯐ꯭ꯔꯤꯖ ꯇꯧꯈ꯭ꯔꯕ ꯐꯝꯖꯤꯟꯈ꯭ꯔꯕ ꯐꯤꯔꯣꯜ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯃꯩꯗ ꯌꯥꯏꯔꯒ ꯑꯃꯨꯛꯀ ꯁꯦꯠꯄ ꯌꯥꯕ ꯐꯤꯔꯣꯜ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯈꯜꯂꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯝꯕꯤ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯏꯪꯕꯗꯒꯤ ꯍꯥꯏꯕꯗꯤ ꯐ꯭ꯔꯤꯖ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯂꯤꯗꯔ ꯏꯒꯣꯔ ꯗꯦꯕꯂꯞꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯃꯩ ꯇꯤꯛꯇꯨꯅ ꯐꯤꯔꯣꯜ ꯄꯨꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯪꯕꯅ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯁꯤꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯊꯤꯑꯣꯔꯤ ꯑꯁꯤꯅ ꯑꯦꯛꯖꯣꯁ ꯄꯥꯏꯞꯀꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯦꯟꯅ ꯈꯪꯅꯕꯒꯤꯗꯃꯛ ꯄꯤꯛꯆꯔ ꯑꯁꯤꯗ ꯎꯔꯤꯕ ꯇꯦꯟ ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯈꯣꯏꯅ ꯇꯦꯟ ꯑꯁꯤ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯣꯇꯣ ꯅꯝꯍꯧꯕꯅꯤ꯫ ꯇꯦꯟ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯑꯦꯛꯖꯣꯁ ꯄꯥꯏꯞ ꯑꯃ ꯊꯝꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯇꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯛꯁꯨ ꯊꯣꯡꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯁꯔꯆ ꯇꯤꯝꯅ ꯇꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯡꯂꯝꯕ ꯆꯥꯛꯁꯨ ꯐꯪꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯥꯛ ꯊꯣꯡꯕꯒꯤ ꯁꯦꯝꯂꯤꯕ ꯃꯩ ꯍꯧꯔꯤꯕ ꯑꯁꯤꯒꯤ ꯑꯦꯛꯖꯣꯁ ꯄꯥꯏꯞ ꯑꯁꯤ ꯐꯨꯟꯕꯗꯒꯤ ꯃꯩꯈꯨ ꯑꯁꯤ ꯃꯄꯥꯟꯗ ꯆꯠꯇꯕꯗꯒꯤ ꯃꯅꯨꯡꯗ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯗꯒꯤ ꯐꯨꯡꯒꯠꯄꯗꯒꯤ ꯇꯦꯟ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯊꯥꯡꯅ ꯂꯦꯟꯊꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯤꯑꯣꯔꯤ ꯑꯁꯤꯒꯤ ꯄ꯭ꯔꯨꯞ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯁꯛꯁꯨ ꯐꯪꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯡꯗ ꯃꯩꯅ ꯈꯔ ꯆꯥꯛꯂꯝꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯊꯤꯑꯣꯔꯤꯁꯤꯡ ꯁꯥꯒꯠꯂꯛꯄꯗ ꯑꯣꯏꯊꯣꯛꯄ ꯌꯥꯕꯒꯤ ꯄ꯭ꯔꯨꯞ ꯂꯣꯏꯅꯃꯛ ꯐꯪꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯑꯥꯔꯇꯤꯛ ꯋꯤꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯄ꯭ꯔꯨꯞ ꯐꯪꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯦꯛꯖꯣꯁ ꯄꯥꯏꯞꯀꯤ ꯃꯇꯥꯡꯗꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯄ꯭ꯔꯨꯞ ꯐꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ 7ꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 2ꯃꯗꯤ ꯃꯤꯠ ꯑꯃꯗꯤ ꯂꯩ ꯌꯥꯎꯈꯤꯗꯕ ꯑꯁꯤꯗꯤ ꯃꯈꯣꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯖꯪꯒꯜꯒꯤ ꯁꯥ ꯀꯩ ꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯅ ꯆꯥꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯖꯪꯒꯜꯒꯤ ꯁꯥ ꯀꯩ ꯂꯩꯕ ꯑꯃꯗꯤ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯊꯣꯛꯇꯕ ꯃꯐꯝ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯇꯥꯕꯗ ꯑꯉꯛꯄ ꯀꯔꯝꯕ ꯊꯧꯗꯣꯛꯇꯒꯤ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯒ ꯊꯤꯑꯣꯔꯤ ꯃꯌꯥꯝꯗꯒꯤ ꯍꯥꯏꯔꯤꯕ ꯀꯦꯇꯥꯕꯦꯇꯤꯛ ꯋꯤꯟ ꯑꯃꯗꯤ ꯑꯦꯛꯖꯣꯁ ꯄꯥꯏꯞꯀꯤ ꯊꯤꯑꯣꯔꯤ ꯑꯅꯤ ꯑꯁꯤꯅ
ख्वाइदगी असेंगबा थोखिबा मालमी अदुबु अनिसिगी मनुंगदा असेंगबा करंबा थौदोक थोखिबनो हाइबा खंगदना अंगकपा थौदोक अमा ओइना लेहौरी मखोइ मियोइ तरा चटपदा मियोइ अमाखक हिंगहोबनी यूरी उदिन महाक असिना हक्चांगी अनाबा अमदगी मखोइगी जर्नी अदु याउदना युमदा हलखिबनी अदुगा मखोइ मियोइ मापन अदुदी लाइबक थिबा अंगकपा थौदोकता लैखिदबनी हारिबा थौदोक असी चही 65 सुख्रबनी अदुबु ngasi phawba makoigi mafamda asengba kari karamba thodok thokibano haiba asi khangdana angakpa thodok ama oina lehauri masini ngasi asengba thokiba thodok amagi wari asi tabiraba matungda adomda kari phawibage haiba adu comment tawduna khanganbiru aduga channel asibu support tawbiduna like share comment amadi subscribe tawba kawbiganu